Ngasi aikoina pujarakliba topic asi Angangsinggi career choice ta parental pressure mathou tabra hairiba topic asini. Mama mapa oibasingna masasingi tungi afaba maraibak oinaba hotnabada achauba thokdang lawi. Angangsinggi awangba thaki school college tambada chana chunaba thabak tawba sel thum tansinba nungainaba hotnaba asina singba hiram kayada machasingi apamba thungnaba hotnabada parental pressure mathou yamna tai. Adumoinamak Angangsinggi apamba aningba hainagadaba hiram karino haiba munna khangdokpa amasung Angangsinga tanaba yaudana mama mapa kharana makoigi apamba moongda oiheningba adu oinaba hotnabagi mental pressure pibagi farakloidaba maram yamna leigani. Tasingna hairagadi afaba angang oirakpada mama mapa singi chawraba thodang lofam thoki haibasi mayamna yanaraba wafamni. Aduga yamna haitui singthoiba hektakpi tambibaga khanganba haiganba Angangsingdi karida soikhigedagi haina yingsinbibadi yai. Aduga mama mapagi aningba apambada humduna puraknaba parental pressure di kanna pibada phattaba leirakani khalli. Maru oina ningzaba thunglaktraba matamda mama mapaga machaga leinagataba afaba mari kaya talakpa yabagi maram lei. Mama mapa oibasingna masasingi fanaba amasung tungda nungai yaifaba mahai masing ningthina hainaba matik chaba macha ohiningbagi apamba leibanina career development amasung career decision making da mama mapa oibasingi achauba thoglang lofam thoi. Angangsingna su makhoigi pamjaba hiram khallaga mahai masin tambada achauba mai paknaba mama mapa oibasingi nungsiba amasung sakotpiba leiradi henna mai pakkani haibagi thajaba leina pukning changna honaba ngamgani khali. Asumna Angangsinggi career choice ta angang dugi makha ponba parental pressure kharadi mathok tai. Adum oinamak talented oiba Angangsingi damaktadi parental pressure gi mahutta parental care na henna mathok tai.